ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯃꯩ ꯁꯪꯅ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯌꯥꯝ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯗ ꯑꯩꯅ ꯀꯨꯀꯤ ꯏꯟꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯀꯨꯀꯤ ꯏꯟꯕꯤꯁꯦ ꯑꯩꯒꯤ ꯃꯛꯅꯗꯤ ꯆꯤꯟꯁꯤꯅꯗꯤ ꯍꯧꯖꯤꯛꯁꯦ ꯄꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯕꯤꯒ ꯍꯥꯏꯕ ꯋꯥꯔꯗꯁꯤ ꯌꯥꯝ ꯄꯟꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯌꯥꯝꯅ ꯃꯗꯨ ꯁꯦꯛꯇꯔꯤꯌꯦꯜ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯨꯀꯤꯁꯤꯡꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯁꯤꯗ ꯌꯥꯝꯅ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯇꯥꯔꯦ ꯑꯖꯥꯡꯀꯁꯥꯗ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯖꯥꯡ ꯈꯣꯡꯁꯥꯏ ꯃꯥ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤꯁꯤ ꯀꯨꯀꯤ ꯏꯟꯕꯤ ꯃꯅꯤꯄꯨꯔꯁꯤ ꯏꯖ ꯏꯠ ꯐꯣꯔ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯔꯤꯔ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯦꯅ ꯂꯥꯎꯔꯤꯕ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯂꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯃꯉꯣꯟꯗ ꯍꯪꯉꯤ ꯁꯤ ꯑꯟꯁꯔ ꯄꯤꯕꯤꯌꯣ ꯑꯩ ꯁꯤ ꯇꯥꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯗꯨ ꯀꯨꯀꯤꯒꯤ ꯀꯩꯅꯣꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯃꯥ ꯄꯜꯂꯤ ꯅꯠꯇ꯭ꯔꯥ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯣꯝꯗ ꯏꯟꯗꯤꯌꯥꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯅ ꯊꯤꯡꯉꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯥ ꯂꯥꯜꯍꯧꯕ ꯆꯠꯄꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯃꯥꯗꯨ ꯌꯥꯔꯨꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯗ ꯃꯣꯁꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯌꯥꯝꯅ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯨꯀꯤ ꯏꯟꯕꯤꯒꯤ ꯃꯥꯌꯣꯛꯇꯁꯨ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁꯄꯣꯔꯠ ꯇꯧꯔꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯒꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯄꯤꯕ ꯔꯨꯜ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯏꯜꯂꯒ ꯆꯠꯄ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯗꯨꯁ ꯑꯣꯔ ꯗꯣꯟ ꯃꯌꯥꯝꯁꯤꯡꯗꯨ ꯏꯜꯂꯒ ꯆꯠꯇꯕꯤ ꯃꯥꯅ ꯄꯥꯝꯃꯤꯕ ꯑꯥꯏꯇꯦꯝ ꯈꯔꯒꯤꯗꯃꯛꯇ ꯃꯥꯡ ꯊꯥꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯈꯔꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯁꯣꯏ ꯇꯧꯅꯕ ꯌꯥꯎꯅꯔꯤꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯋꯥꯏ ꯌꯨ ꯑꯥꯔ ꯅꯣꯠ ꯅꯪ ꯑꯗꯨꯗꯗꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯄꯤꯄꯜꯁꯤꯡꯗ ꯍꯟꯗꯛ ꯊꯣꯛꯏꯕ ꯂꯥꯜꯁꯤ ꯅꯣꯡꯃꯩ ꯀꯅꯥꯅ ꯀꯥꯞꯄꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯅꯦ ꯍꯥꯏꯁꯤ ꯑꯗꯨꯗ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯀꯥꯞꯄꯛꯏꯗꯨꯅꯗꯤ ꯄꯤꯄꯜꯗ ꯀꯥꯞꯄꯛꯏꯗꯨꯅꯗꯤ ꯃꯈꯣꯏꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯛ ꯃꯣꯏ ꯀꯩꯅꯣ ꯅꯠꯇꯕ꯭ꯔꯥ ꯑꯦꯛ ꯅꯠꯇꯕ꯭ꯔꯥ ꯁꯤꯅꯤ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯇꯦꯔꯣꯔꯤꯁ ꯑꯦꯛꯁꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯗꯤꯐꯥꯏꯟ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤꯁꯤ ꯀꯨꯀꯤ ꯏꯟꯕꯤꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯔꯤꯕ ꯌꯨꯅꯤꯇꯤ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒ ꯋꯥꯛ ꯇꯧꯁꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯇ ꯌꯥꯝ ꯄꯪꯊꯣꯛꯅ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ CSO ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯦꯛ ꯑꯣꯏꯅ ꯌꯨꯅꯤꯇꯤ ꯑꯦꯟ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯂꯩꯒꯗꯕ CSO ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯕꯗꯤ ꯅꯠꯇꯦ ꯀꯣꯀꯣꯃꯤꯅ ꯅꯦꯕꯔ ꯑꯩꯈꯣꯏ ꯍꯥꯏꯗꯦ ꯀꯣꯀꯣꯃꯤꯅ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯗ ꯍꯥꯏ ꯑꯗꯣ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯔꯤꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯍꯥꯏꯕꯅꯤ ꯀꯔꯝꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯂꯥꯛꯄ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤꯅ ꯀꯔꯤꯒꯨꯝꯕꯁꯨ ꯍꯥꯟꯅ ꯑꯩ ꯍꯥꯟꯅ ꯀꯣꯀꯣꯃꯤꯗ ꯂꯩꯔꯕꯒꯤ ꯄꯟꯖꯕꯅꯤ ꯀꯣꯀꯣꯃꯤꯗꯤ ꯀꯩꯅꯣꯗ ꯂꯩꯕꯤꯔꯤꯕ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟ ꯕꯣꯗꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯑꯃꯠꯇꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯁꯨ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯅꯩꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯀꯥꯞꯅꯕ ꯅꯣꯡꯃꯩꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯝ ꯀꯟꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯡꯗ ꯍꯥꯏꯕꯤꯈꯤꯕꯗꯣ ꯏꯟꯗꯤꯌꯥꯒꯤ ꯀꯔꯤ ꯏꯟꯇꯔꯦꯁꯅꯣ ꯍꯥꯏꯕꯁꯨ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯣꯀꯣꯃꯤꯅ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯕ꯭ꯂꯤꯛꯇ ꯁ꯭ꯄꯤꯆ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯗꯨꯗ ꯃꯇꯝꯗꯨꯗꯁꯨ ꯃꯤꯌꯥꯝꯁꯤꯡꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯦꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯤ ꯏꯇꯥ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯟ ꯑꯃ ꯑꯣꯏ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯔꯨꯞꯅ ꯀꯅꯥꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯨꯕꯁꯨ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯅꯤꯅꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯅꯤꯁꯤꯒꯤ ꯈꯨꯠ ꯌꯥꯝꯅ ꯀꯟꯅ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯑꯗꯨꯒ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯈꯛꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯄꯣꯂꯤꯁꯤꯁꯦ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯤ
masi kari no masi ekoi khangdu ya de masi khangdana ekoi no wak to rum damda ekoi kono de ekoi fail gini hoksi India ga Myanmar ga ani ga marak leine giba relation ama mari du ne masi gi ekoi gi kan da bo damda khutak to lefan bang ngam dise maram di Indian kari commitment pi ki Myanmar da haibo hangma ekoi khangbo mathok dai India na hujik le report si China gi kari factor le lam si China gi kari factor le ge haiba ekoi khangbo mathok dai then amana India gi western gi side ta yeng pu mingi medium da India ekoi gi Asia ji saruk ahum mari thone khaidok ba maru oina far east haiba ma south east Asia haiba ma aduga south Asia haiba ma middle east haiba ma khaidok bu se masi gi marakta khwaidi gi maru oibadi India ga USA ga ani gi marakta relationship am sagar ki bu matam da India USA relationship on south east Asia haiba se masi jo ki khang da ba ya da tan jam lei madule ne aina posina kasi gi matang si kadi puthuna haiba matam da hoji ekoi de no yam na ka bai ba ekoi ne yam na toina haiba chin ku ki hali sing se chin ku ki hali sing si gi makoi na pai ba khulai sing se khadai de khulai no karam mum khulai no China gi khulai ra USA na thadar ko khulai ra madu ekoi khang da chu yadri adu gu mayam si khang ga na ekoi na masi gi posi ekoi yam ya angraji tam da ga geopolitics hai da masi gi oiba asana ra kum dam da ekoi na kauksing oiba ne haidare aduna si gi posi ne aduna ekoi na sidia asuk lu ra ba tan ja sida ai ngonda hai si ekoi gi frep khara ekoi khangbo mathok tai maru oina leiriba ekoi gi lenga akse masi gi tamsaba magi farm stay nama karigi ekoi leiriba pimsi ekoi sumain dawgadi yaro he sumain dawgadi yaro he haidna India government ki mai ta haidare ko oi hujiksi India government ki makha de leibani ekoi India government ki part amani India government makha de lengak salai bani adugumba lengak salai bu oisu government of Manipur na India government da ekoi cd yaro haina farm stay nama tam mathau ta tang sidang sai ku kin pi gi statement je masi itself yam strong statement amani allegation me on the side of government the story and then hojiki hairiba moina palliba aina thingraba outfit che lalo buje masi deju allegation me am tawri sida tamoda in laksani je Myanmar da hojik nomai kapna bagi thodok thoi buje kuki lalo singa sigi related oina ekoi kuki in pigi statement je oina ugadra natragana kuki in pigi karamba interest ne ubo yai ekoi man hariba aduna hojik leiriba Indo Myanmar gi ngam khoi da nomai kapna re kogi India gi lam da kano ha India da leiba khoi lal hoba lup haidare adugo lal hob lup to ga Myanmar da leiba lal hob kene bf ni kene bi gi da lan kapna re asok ban tung ne ken bi so kene bi gi mi so ye na am so mayam social media re khang re adu gi tanga sida ekoi da ubung da bo khoi urame ba kuki induna mandi gno hai ba pele maya ma kaung sing se ma India sang na bi po ama lei hai ba mo sang nei po se ma khang bra ba sang po gi maram se ma khang bra kari de bu sang ka dori no India ga kari policy le nge ha khang dana ma ne da hajali se kari international hari no kene bi gi mi ga si bu gi hari ra ola daga adu sang ga ka dori ge sini adugumba aina asai mamang da gre sanga di moina haisina kuki gi innocent lives me am mangani sini kuki people innocent life ngasi bawda kuki gi innocent life kai kana mang re ge ne sige lanse kana na horoke sige lanse kana na hori kana na nung ka pe karam mamkhane nung ka pe akhoi mithai sinu nung ka pe karam mamadam ka pe kana na mai tha wa le kana ni jina sai to mithai ni to bra kuki sing to bra chuchan boda tang kanu de gi me gi tang kanu de gi pung tara ma so mini kutha ma da forest ki mai tha ba ore kangbu more ta tha ba ore kangbu bi tha ba ore adu imphal gi jaga ta kadai tha ge kuki jaga tha de mokhone tharak pone mai nomai kapane yum mai thugai bani nubi anga mayama karan da bani kanana hoyi adu karona hoyi adu genocide mai sing genocide to na phone bani hai kanana mai jinu houna kuki sing genocide to na tra mai mayama chuchan boda moi da kang bukida adu asigi pose makhona tongan in the name of Christian adu dine koi Christian ai ba karosi koi yam chawa prithvi ko ne yam chawa yam respect to ba adu gumba dharma oibo dharma se akoi ne nuksen dare makoi gumba kuki gi wakan yog da ba phatta ba ngai ka mu kana Christian dharma chalaga prithvi gi chawa Christian dharma chapa mayam sing se makoi na khomjalaga akoi da maki ba pine no honor positivity akoi Christian dharma se waru bu yore haidare waru bu yore kai gino karigi kuki sing ngang ba minum ba mayam sing makoi ka ilibo no haina makhai hari bosi European Union da makhul si thari ni Israel thari ka gino kuki singna kuki sing Israel thari chi ka gino adu di kuki wale Israel ma thau Israel set kro mi ma po ka business people lamani ki oya bro
see I know say I know hide see my cookie see now I am to tell money try to kill senior I see go lost tribe of union I use indigenous people my I do some Manipur indigenous people my Myanmar get some indigenous people me move indigenous people okay I guess in it see posse cookie labor I Mamma see talk to talking and the cookie in big unity and the integrity talk to Minazena, walk to Minerva, do group on a high possibility, Yaman, the Tamu Shui Hidare, I do report to Negona, Aduna, Kari Asumba around Musicari Musini. I him posted to one dollar to guide Mani Kandagadi, Himini report my am lay, whom I am to the Mamma Moya Pama didn't come with the scene. Logically, I know, logically, a separate of I say, see. Masi common only young over the Allah of one. See the India government carry interest no India government carry interest of who's power still Makun silent lady Madam they come to the point I assign Harapo India Myanmar any relationship Indo Myanmar policy carino. Mazuda Kari Yahweh gave say a quick over there. See it Tandasida in a top platform my am the Sohirabani Hozik Equidi Laminary Laminary Mam singing Moruana quite its own Togdang logo would logo of the government of Manipur an issue but the Togdang logo see Manipur labor intellectual sing Manipur labor activation sing Manipur Guinea quite a considerable think mam sing say Punsin be the high kanda Tori report mam sing Scary the column among the Saka the Hyper Bossy government is also tied up the bureau Madam the I couldn't government I couldn't let it say I couldn't PJ quick feedback PJ sit one CS or could do so high bureau I couldn't see the chill again then I'm gonna move people sing to lady people sing to one escalacy say him of Hare Lancy Hana Equina mob justice gay Pong to the Torgumzi Hojiki I'm not Luraba condition more two evil land say I once again I won't hajage my take cookie lanate must see global issue or the global issue or about Tabak Matang say locally it we are right. Locally, see, I'm Luboport, I'm near the Nekuna, and a Mamanga, the Kokumi, the Legending, Kokumi label, the Tongan, but along with Hagmams, the Kikari, again, Sian Batsuan Bahori, Husiko is still Satari, Sigit and Asida. People sing so Kidan Wakal Tabiro, Habani, Totadia, Habinati, Hatadia, Harkanu, Serana, and the Sakini. I don't know, lady people, I call Hujiki intact. I don't know. Or Topoya Balambu and some minutes. I Tamuji Tindra Tabi, often to a Popuji Tindra the Laxagate, Modaxin was in a Sagi, Tamo, and I get charged. And I get charged to the Marina and NSN. I am the peer Mogi response. Masida, Ekogi, and I the Tamibi allegation have a time, Masiki charged the Yaribo from Singzi. I here I quote NDTV once again. Yam the Moini Yanning the perform to E. It is not only misleading but also cruel and vicious as it is too far from the point of accuracy. Masi chum they have any. Even morally young, so much unethical or from the heaven. Masigi Matakta. Vice versa have a tie. Masagi NSN I am the Toro put charge to go higher up Madana. NSN I am not Muka Halaga India the charge to wave. More in the Toriversi, proxy war, government of India in the support of we had an allegation to Masida, Cookie, National Army, B, KNB, Amasung People Defense Force PDFC, support Orga, even Nagagi interest key, Mayok the Power Makoshi, Sijinay Haidana, Pali. Masi Matata, Cookie Lava, Karana, Manipurgi, Kangatai, Haribum from Sida, Leba, Naga village, some of the attack we have a wafum so, Masida Pali, live wafum Sida, NSN I am not Tamibu wafum Singja, Masiki say, Tamo, Kamaini Yingi, Tamona, at the same time, Nasai another equipment in India, Maming Leba, news web portal, where the Amok Putori Eva, Lalhova. Chamari Muk, it's scattered Torga, Myanmar, Manipur, Changang, Honora, Labor Sing, one of the NSN I am Yawi Hadana, Palibu from the Kamaying. The Queen some Queen had Aina Lana within the theatre. She what is how was it? Queen would have come in a singing never put Mosamu we had there.
ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ NIꯅ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯤꯒꯠꯄꯗꯒꯤ ꯈꯪꯉꯛꯄꯗꯒꯤ ꯐꯪꯉꯛꯄ ꯀꯩꯅꯣꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯏꯕ ꯄꯣꯠꯇꯨꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒ ꯍꯧꯖꯤꯛ 1997ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ NSNIMꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯟꯅꯒꯤ ꯇꯧꯔꯕ ꯄꯣꯠꯅꯤ ꯊꯥꯖꯕ ꯄꯤꯔ ꯃꯥꯡꯍꯟꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯟꯁꯤꯒꯤ ꯑꯣꯄꯣꯅꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯑꯗꯨꯝ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯝꯕꯤꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯑꯩꯁꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯀꯅꯥꯅꯣ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯉꯒ ꯑꯩꯈꯣꯏ ꯂꯥꯟ ꯇꯥꯟꯃꯤꯟꯅꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯦꯛꯅꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯔꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯕ ꯍꯧꯖꯤꯛꯁꯤ ꯂꯥꯟꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯂꯥꯟꯁꯤ ꯀꯔꯤꯕꯩ ꯊꯣꯛꯍꯜꯂꯤꯅꯣꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩ ꯑꯃꯨꯛꯇꯪ ꯑꯩ ꯔꯤꯄꯤꯠ ꯇꯧꯖꯒꯦ 1965ꯗ ꯃꯤꯖꯣ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯍꯥꯏꯗꯅ ꯑꯃꯈꯛ ꯑꯆꯧꯕ ꯑꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯅꯋꯥꯔꯤ ꯇꯥꯡ 35, 36, 37 ꯄꯥꯡꯊꯣꯛꯈꯤ ꯅꯨꯃꯤꯠ 4 ꯆꯨꯞꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯑꯃꯅ ꯑꯣꯟ ꯗ ꯔꯦꯀꯣꯔꯗ ꯍꯥꯏꯕ ꯑꯃ ꯑꯃꯅ ꯑꯣꯐ ꯗ ꯔꯦꯀꯣꯔꯗ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯖꯩꯕ ꯃꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯗꯨ 1965ꯗꯒꯤ ꯗꯦ ꯍꯦꯚ ꯑꯣꯜꯔꯦꯗꯤ ꯄ꯭ꯂꯥꯟ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯗ ꯅꯠꯇꯅ 2013ꯗ ꯖꯣ ꯀꯟꯐꯔꯦꯟꯁ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯁꯣꯏ ꯇꯧꯅꯔꯤꯕ ꯂꯥꯜꯍꯧꯕ ZRAꯒꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ PS ꯍꯥꯎꯀꯤꯞ ꯌꯥꯎꯔꯤ ꯀꯥꯏꯗꯦꯀꯣ ꯀꯨꯀꯤꯒ ꯀꯩꯅꯣꯒꯤꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯀꯦꯅꯦꯒꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯄꯤꯈꯤꯕ ꯚꯔꯖꯟꯁꯦ ꯃꯁꯤꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯤꯕ ꯚꯔꯖꯟ ꯑꯃ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯕꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯄꯣꯠꯇꯤ 2005ꯗꯅꯤ ꯃꯈꯣꯏꯅ ꯁꯨꯒꯤ ꯀꯩꯅꯣ ꯏꯅꯔꯤꯁꯤ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2008ꯗ ꯃꯅꯤꯄꯨꯔ ꯌꯥꯎꯔꯒ ꯀꯩꯅꯣ ꯑꯃ ꯀꯩꯅꯣ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯅꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩ ꯒꯚꯔꯟꯃꯦꯟꯠ ꯇꯧꯔꯤꯅꯤ ꯑꯗꯨ ꯈꯪꯉ ꯐꯥꯎꯗ ꯂꯩꯔꯤꯕ ꯔꯣꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ NIꯒꯤ ꯃꯌꯥꯝꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯏꯟꯗꯤꯌꯥ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯅ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯥꯎꯔꯤꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯍꯌꯦꯡ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯍꯪꯆꯤꯠ ꯂꯥꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯖꯨꯟꯒꯤ ꯇꯥꯡ 4ꯗ ꯂꯩꯒꯗꯧꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯇꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯥꯟꯁꯨ ꯂꯦꯞꯄ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯊꯧꯖꯤꯟꯕ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯦ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛ ꯍꯧꯖꯤꯛ BJP ꯇꯥꯔꯦ BJPꯅ ꯄꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯣꯏꯗ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯅꯤ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯥꯟꯅ ꯂꯧꯔꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯕꯤꯔꯤꯕ ꯂꯥꯟꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯂꯥꯟꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯁꯨ ꯕꯦꯛ ꯄꯨꯔꯥ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝꯅ ꯗꯥꯎꯟꯐꯣꯜ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒ ꯑꯦꯕ꯭ꯔꯤ ꯍꯥꯎꯁ ꯍꯣꯜ ꯍꯥꯏꯇꯥꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯁꯤꯒꯤ ꯋꯥꯔꯤꯕ ꯇꯥꯟꯖꯥꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯋꯥꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯅꯠꯇꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯑꯐꯕ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯕꯤ ꯑꯃꯗꯨꯗ ꯂꯩꯒꯗꯧꯔꯥ ꯍꯥꯏꯕꯗꯨꯅꯦꯕ That's a big question. ꯑꯩꯅ ꯇꯥꯃꯣꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯃꯣꯗ ꯑꯩꯅ ꯈꯨꯝꯍꯟꯖꯅꯤꯡꯕ ꯋꯥꯍꯪꯁꯤ ꯇꯥꯃꯣꯅꯁꯨ ꯈꯤꯇꯪꯗꯤ ꯇꯥꯃꯣꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯀꯦꯜꯂꯤꯗꯤ ꯆꯠꯄꯤꯈ꯭ꯔꯦ ꯇꯥꯃꯣꯅ ꯀꯣ
तमंग साइगी नेशनल मणिपुर की मीडिया सिंग दे मची हम कना रिपोर्ट तौदे मरोइना आइना को तौजरिबिसु नेशनल मीडिया सिंग दने नेशनल मीडिया सिंग द अयामबदा होजिकसी एनएसएन आईएम की वाफम म याम कना पुसलकपसे मणिपुर की कॉन्फ्लिक्ट से रिलेटेड ओइना मसी आई योजरके आई हाइगे खंजबंदो होजिदोदुना होजिकसी अइना मणिपुरी ने हैन खंजबा अइना आइगी सिगी लेबाकसे आइगी इरमदमने आइगी इमा लेबांगे खंजबा कांगबुसिंग अदुम कुकी मरतुसु यावंगनि आनि खले हाइदरको अखोई इलीगल इमिग्रेंट नतब दुम यावंगनि हाइब कांगु मयाबसिंग सिना वाखल अमतन खंदाबो मतम तारे हौजिकी लैरिबा कुकी गी लान सिदी मैतेन ताब नते हजुमदि क्लियर ऑन करबिरो लान कनाना होरिबसु मैतेन हौब नते कुकी सिंगी अदुगुम्बा इलीगल इमिग्रेंट सिंगी मपादिक लाकपाने आइना हाजिरसे मपादिक लाकपा कांगु मयाबसिंग सिना हाना लेजरम मयाबसिंगसु सुमन शासन तौरगा अदोंगी वाखल अदोंगी थौना अदुगु बन सुचन गिबनि सुचन तंजासीदा जौ रीयूनिफिकेशन हाइदना अखोगी कनो अमखक लई हुजिक अखोगी सिदा मणिपुर दिगी खरा लक्थोकपा इंडिया दी खरा लक्थोकपा बांग्लादेश दे खरा लक्थोकपा म्यांमार दी खरा लक्थोगा अचौबो ड्रीम अम साबगी मंगान से मसीगी मंगान जिगी वखल खल्ला कांदा हुजि अखोई लांजे दुम तोहनगदोरिब्रा अइना मोइदनि अइना हंगिसे अदुगा अदु तौगे हाइबा तारगदी अदुम हेनो अवाबा लाकनी लेरिबा चलिबा पॉलिटिक्स से मखल अनी से आइनी उजै अमुखगी रूम साइड अमना सर्वाइवल ओइ पॉलिटिक्स हाइबमा अदु अतोपो मना सोसाइटी ओइ पॉलिटिक्स हाइबमा अदु अखो इसाने सिजरगे आइना खनमगी पॉलिटिक्स ओइदि खंद्रे अदुना दरदि सहीमा फारे वाखल खंदबियो लेरिबा लमदम सिदा नंगना सिगी लमदम से इमालाबा इरमदमने खनबा तारगदी इमालाबा इरमदम से काइदने बगदमदा वाखल खंदबियो हाइबा पोटमा सिगुम मयाम सिंग सिगी मरकदा असाई ममांग हाइबीबा तोंगान तोंगान बा अखोगी कनो कालुगा मीडिया की कनोदा अखोगी इंडिया अखोदी हुजिकसे अखोदी इंडिजिनस लूद लुसलगदे कना तायदो लूद लुसलगदी इसिंग इनाउनी कनानो थिरक मतमदा हुजि असाई ममांग द यामना ममिंग हाइदारेको नागागी सिनाउसिंग तांखुलगी सिनाउसिंग हाइदारे ऑलमोस्ट हुजिक अखोई अदुम लेथोलेजिनी हाना वांगंगमदबा अखोगी कनो कसे पक्षलगा हारिसे अखोई पक्षलको लैखोदी अदुम ओइना लै हारेकसु अखोइना नखोइना असै ट्रैप रुंग अखोइदा ट्रैप रुंग नखोइना यहनब होनरि करिनो अदु नखोइना तब थबुकदुदि गान फोंदोइसे मसी अखोगी मणिपुर की इंडिजिनस पीपल मियाम सिंग सिबो अमकेना मिकअप थोंगनबगदंता एनएसएन आईएम की पीरेबो कनो स्टेटमेंट से मसी अखोगी मंडई बिलिव इंडिजिनस पीपल मियाम सिंग से अमोइना मिकअप थोंगनबो पीरकपने हानि खली अदुना कदाइदि ताई अइगी लंदम से इमालेबा इलंदम ने खनब कांगु सिंगदि अदुगुमगी अदुम थोलखिनि हादे अहाजे अदुना अखोई येंगलब कनानो अदुगा करुगा मरुमना कनानो से कन्ना अमु थिमिनेसे ओके थैंक यू सो मच आई अरोबिस दे